ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯂꯝꯕꯤꯒꯤ ꯃꯊꯦꯜꯅꯤ ꯀꯞꯄ ꯅꯣꯛꯄ ꯑꯅꯤꯁꯨ ꯂꯣꯏꯅꯗꯨꯅ ꯆꯠꯄꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕꯅꯤ ꯄꯨꯟꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯁꯅꯥꯖꯥꯎꯕꯒ ꯇꯦꯜꯍꯩꯕꯒꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅꯅ ꯁꯨꯃꯥꯡꯗ ꯃꯀꯥ ꯂꯥꯝꯅ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯃꯄꯥ ꯃꯆꯥꯗꯨꯗꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯒꯤ ꯁꯛꯐꯝꯗ ꯅꯤꯡꯊꯦꯝ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯃꯨꯡꯗꯒꯤ ꯃꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯖꯨꯁ ꯒ꯭ꯂꯥꯁ 3 ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯏ ꯃꯇꯥꯡ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯇꯧꯔꯤꯕꯗꯣ ꯁꯅꯥꯖꯥꯎꯕ ꯁꯛꯐꯝꯗꯨ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯔꯤ ꯏꯀꯥꯏꯕꯒꯤꯁꯨ ꯃꯃꯤ ꯇꯥꯏ ꯆꯞ ꯃꯥꯟꯅꯩ ꯇꯦꯜꯍꯩꯕꯁꯨ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯃꯛꯅꯤ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯄ ꯌꯥꯎꯗꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯐꯝꯗ ꯃꯥꯁꯨ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯈꯜꯗꯨ ꯏꯪꯅꯕ ꯖꯨꯁꯁꯦ ꯊꯛꯆꯤꯟꯕꯤꯒꯗ꯭ꯔꯥ ꯏꯪ ꯂꯥꯎꯕꯅꯤ ꯐ꯭ꯔꯤꯖꯇꯒꯤ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯥꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡꯗ ꯁꯅꯥꯖꯥꯎꯕ ꯆꯩꯍꯜꯂꯛꯏ ꯍꯩ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯅꯆꯥ ꯂꯝꯍꯦꯟꯕꯤꯗꯧ ꯅꯪ ꯂꯧꯗꯅꯅꯤ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯈꯩ ꯑꯥꯗ ꯂꯩꯍꯧꯔꯤꯕꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯍꯥꯟꯅ ꯅꯆꯥ ꯅꯨꯄꯥ ꯑꯍꯟꯅ ꯍꯥꯏꯗ꯭ꯔꯣ ꯕꯦꯃꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯔꯣꯏꯁꯤ ꯍꯥꯏꯗꯅ ꯃꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯅ ꯅꯁꯥꯕꯨ ꯍꯦꯛꯇ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯋꯥꯐꯝ ꯂꯣꯏꯁꯤꯟꯅꯩ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯗꯕ ꯑꯁꯣꯝꯗ ꯃꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯀꯔꯤ ꯃꯊꯦꯛ ꯀꯥꯟꯅꯗꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣ ꯁꯤꯕꯣ ꯊꯥꯏꯅꯗꯒꯤ ꯍꯟꯖꯤꯟ ꯀꯌꯥꯔꯛꯅꯣ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯧꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯝꯅ ꯋꯥꯗꯨ ꯇꯥꯞ ꯑꯣꯛꯈ꯭ꯔꯦ ꯄꯥꯕꯨꯡ ꯏꯆꯟꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯀꯔꯤ ꯇꯧꯕ ꯍꯥꯏꯕ ꯄꯥꯕꯨꯡ ꯃꯨꯟꯅ ꯈꯪꯂꯕ꯭ꯔꯥ ꯈꯪꯉꯤ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯌꯦ ꯂꯣꯏꯕ ꯎꯐꯨꯜ ꯇꯩꯕ ꯃꯥꯕꯨ ꯀꯩꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯌꯥꯝ ꯄꯥꯝꯖꯔꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯀꯞꯂꯕꯁꯨ ꯂꯩꯁꯅꯨ ꯃꯄꯨꯟꯁꯤꯗꯣ ꯋꯥꯔꯒ ꯂꯣꯏꯔꯗꯕꯅꯤ ꯏꯁꯥꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯟꯅꯁꯨ ꯌꯦꯡꯉꯣꯏ ꯃꯥꯒꯤ ꯋꯥ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯄꯜꯂꯛꯄ ꯌꯥꯔꯣꯏ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯩꯗꯤ ꯃꯄꯥ ꯑꯩꯒꯤ ꯋꯥ ꯇꯥꯗꯕ ꯃꯆꯥꯗꯤ ꯃꯄꯥ ꯑꯩꯅꯁꯨ ꯂꯨꯝꯅ ꯂꯧꯗꯦ ꯁꯨꯛꯁꯥꯎ ꯁꯥꯎꯒꯠꯇꯦ ꯅꯤꯡꯊꯦꯝꯗꯤ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯍꯟꯗꯛꯁꯨ ꯄꯥꯕꯨꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯊꯥꯏꯅ ꯅꯠꯇ꯭ꯔꯦ ꯊꯥꯏꯅꯗꯒꯤꯁꯨ ꯂꯥꯏꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯃꯤꯁꯛ ꯑꯣꯏꯔꯛꯇꯦ ꯅꯨꯡꯁꯤꯕꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯅ ꯂꯨꯝꯅ ꯂꯧꯖꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯥꯕꯨꯡꯁꯨ ꯈꯪꯂꯝꯃꯅꯤ ꯈꯜꯂꯤ ꯍꯥꯏꯗꯤ ꯆꯍꯤ 5-6 ꯍꯦꯟꯅ ꯃꯄꯥꯎ ꯇꯥꯍꯟꯗꯅ ꯂꯩꯔꯨꯔꯒ ꯁꯥꯐꯣꯡꯂꯛꯄꯗ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤꯗꯣ ꯊꯤꯕ ꯂꯥꯛꯏ ꯅꯨꯡꯁꯤꯕꯗꯣ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯕꯅ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯅ ꯑꯁꯨꯛ ꯀꯨꯏꯔꯁꯨ ꯐꯥꯎ ꯃꯥꯡꯗꯕꯅꯤ ꯉꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯗꯣ ꯃꯅꯥꯛꯇ ꯄꯨꯖꯈꯤꯕꯅꯤ ꯃꯁꯤꯗ ꯄꯥꯕꯨꯡꯅ ꯁꯥꯐꯝ ꯊꯣꯛꯇ꯭ꯔꯕ꯭ꯔꯅ ꯈꯜꯂꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯗ ꯃꯤꯇꯥꯗꯨꯅ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯏꯃꯨꯡꯗꯨꯗ ꯂꯩꯔꯣ ꯁꯔꯨꯛꯅꯦ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯄ ꯉꯝꯂꯤꯕ ꯃꯤꯁꯛꯇꯨꯗ ꯂꯩꯈꯤꯕꯅ ꯏꯆꯟꯒꯤ ꯌꯥꯏꯐꯕꯅꯤ ꯄꯥꯕꯣ ꯏꯆꯟꯕꯨ ꯏꯟꯊꯣꯛꯂꯕꯁꯨ ꯃꯕꯨꯡꯉꯩꯒꯤꯗꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯏꯆꯟꯗꯣ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯏꯆꯟꯕꯨ ꯂꯨꯍꯣꯡꯕꯗꯤ ꯃꯕꯨꯡꯉꯩꯅꯁꯨ ꯉꯝꯒꯅꯤ ꯄꯥꯕꯨꯡ ꯁꯅꯥꯖꯥꯎꯕ ꯈꯣꯟ ꯋꯥꯡꯈꯠꯂꯛꯏ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯑꯃꯐꯥꯎ ꯂꯩꯇꯦ ꯈꯣꯡꯒꯨꯜ ꯃꯃꯤ ꯐꯥꯎ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯅꯥꯝꯇꯅ ꯑꯍꯦꯟꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯅꯤꯡꯊꯦꯝꯁꯨ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯏ ꯐꯔꯦ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯒꯅ ꯃꯕꯨꯡ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯕ ꯇꯥꯔꯦꯗꯅ ꯂꯨꯅ ꯆꯥꯅ ꯂꯩꯖꯔꯛꯄꯤꯅꯤ ꯃꯕꯨꯡ ꯑꯩꯗꯤ ꯉꯁꯤꯁꯨ ꯂꯨꯅ ꯇꯧꯔꯤ ꯃꯊꯟꯗ ꯌꯥꯎꯖꯕꯤ ꯏꯆꯟꯕꯨ ꯀꯔꯤꯒꯤ ꯃꯤꯔꯥꯏꯔꯨꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯏꯃꯨꯡꯗꯨꯅ ꯀꯨꯁꯤ ꯇꯧꯕ ꯕꯥꯔꯇꯣꯟ ꯁꯦꯝꯖꯤꯜꯂꯒ ꯅꯝꯕ ꯌꯥꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂ ꯐꯥꯎꯕ ꯄꯥꯕꯨꯡꯗꯤ ꯇꯨꯃꯤ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯁꯤꯔꯣ ꯄꯥꯕꯨꯡꯅ ꯏꯖꯠ ꯍꯥꯏꯗꯨꯅ ꯃꯨꯛꯂꯤꯕꯁꯦ ꯄꯥꯕꯨꯡꯒꯤ ꯏꯖꯠ ꯀꯗꯥꯏꯗꯅꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯨ ꯋꯥ ꯉꯥꯡꯂꯨꯅꯨ ꯉꯥꯡꯒꯗꯕ ꯃꯐꯝꯗꯗꯤ ꯂꯣꯟ ꯊꯣꯛꯇꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯌꯨ ꯊꯧꯅꯥ ꯐꯨꯗꯣꯛꯀꯗꯕ ꯃꯐꯝꯗ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯤꯌꯨ ꯄꯥꯕꯨꯡꯅꯤ ꯆꯥꯅꯕ ꯃꯔꯨꯞꯅ ꯇꯧꯕꯅꯤ ꯂꯣꯏꯅ ꯌꯥꯔꯣ ꯍꯥꯠꯅꯕ ꯇꯧꯔꯛꯂꯁꯨ ꯈꯪꯁꯤꯟꯅꯔꯨꯅꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯗꯤ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯦꯜꯍꯩꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯔꯨ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯃꯥꯗꯨ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯥ ꯆꯪꯈꯤꯕꯒ ꯁꯅꯥꯖꯥꯎꯕꯒꯤ ꯃꯥꯡꯗ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁꯇꯣ ꯑꯃ ꯊꯝꯃꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯈꯔ ꯊꯛꯆꯤꯜꯂꯣ ꯍꯛꯆꯥꯡꯗꯣ ꯈꯔ ꯏꯪꯍꯜꯂꯣ ꯌꯥꯔꯔꯣꯏ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ
ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕ ꯃꯄꯥꯅꯤ ꯉꯥꯡꯂꯔꯣꯏ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯕ ꯃꯥꯅ ꯈꯟꯕ ꯈꯛꯇꯁꯤ ꯆꯨꯝꯂꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯃꯠꯇꯒꯤ ꯋꯥ ꯇꯥꯗꯦ꯫ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯔꯤꯁꯤꯕꯨ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯃꯅꯤꯕꯥꯕꯨ ꯆꯥꯛꯄꯅ ꯂꯣꯏꯔꯦ꯫ ꯁꯤꯕꯔꯥꯖꯁꯨ ꯏꯀꯥꯏꯕ ꯅꯪꯂꯦ ꯈꯜꯂꯨꯕꯗ ꯃꯊꯟꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩ꯫ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯃꯌꯥꯏ ꯀꯥꯗ ꯅꯣꯡꯂꯦꯟ ꯑꯃꯗꯤ ꯃꯅꯤꯕꯥꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯑꯆꯤꯛꯄꯗꯣ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯜꯗ ꯊꯨꯒꯥꯏꯔꯤ꯫ ꯃꯅꯤꯕꯥꯕꯨ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯒꯤꯅꯣ ꯌꯦꯡꯂꯤ꯫ ꯇꯦꯂꯩꯕ ꯍꯥꯏꯅ ꯃꯃꯤꯡ ꯆꯥꯎꯅ ꯆꯣꯡꯊꯣꯛꯂꯤ꯫ ꯀꯣꯜꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯏꯕꯨꯡꯉꯣ ꯇꯦꯂꯩꯕ, ꯑꯩ ꯅꯤꯡꯊꯦꯝꯅꯤ꯫ ꯃꯅꯤꯕꯥꯕꯨ ꯈꯧꯇꯛ ꯆꯥꯕꯅꯤ ꯅꯤꯡꯊꯦꯝꯗꯗꯤ꯫ ꯅꯣꯡꯃꯇꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯅꯗꯦ, ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯇꯧꯗꯕꯅ ꯂꯣꯏꯅꯕꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯍꯩꯅꯖꯗꯕ ꯑꯣꯏ꯫ ꯃꯁꯥꯅ ꯃꯔꯥꯜꯁꯨ ꯂꯩꯔꯨꯕꯒꯤꯔ ꯀꯤꯔꯦ꯫ ꯅꯤꯡꯊꯦꯝ, ꯀꯔꯤ ꯂꯩꯔꯦ? ꯑꯪꯀꯜ, ꯏꯃꯨꯡꯁꯤ ꯃꯤꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯔꯤꯕ ꯊꯝꯅꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯉꯁꯤꯐꯥꯎ ꯂꯥꯛꯂꯤꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯁꯦ ꯑꯪꯀꯜꯁꯨ ꯈꯪꯂꯝꯒꯅꯤ ꯊꯥꯖꯩ꯫ ꯏꯃꯨꯡꯁꯤꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯟꯅꯨꯄꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯗꯣ ꯇꯦꯂꯩꯕꯒ ꯄꯥꯕꯨꯡꯒꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯕꯨꯡ ꯑꯩꯅꯗꯤ ꯂꯣꯏꯅ ꯈꯪꯏ, ꯂꯣꯏꯅ ꯎꯏ꯫ ꯃꯈꯣꯏꯅ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣꯏ꯫ ꯁꯨꯞꯅꯇꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯈꯛ ꯂꯥꯛꯈꯤꯕꯅꯤ ꯌꯨꯝꯁꯤꯗ꯫ ꯀꯔꯝꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯕꯒꯦ? ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯒꯅꯨ꯫ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯛꯇ ꯎꯕ ꯅꯈꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯏꯃꯨꯡꯁꯤꯗꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯤ꯫ ꯅꯆꯥꯅꯨꯄꯥ ꯂꯥꯟꯖꯗꯕ ꯃꯥꯟꯕ ꯃꯤꯉꯝꯕꯗꯨꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯊꯧꯗꯣꯛꯁꯦ ꯑꯪꯀꯜꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯅꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯪꯀꯜꯗꯤ ꯒ꯭ꯌꯥꯟ ꯌꯥꯎꯗꯕ ꯃꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯈꯪꯗꯕ ꯏꯄꯥꯁꯤꯅ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯑꯪꯀꯜꯒꯤ ꯏꯃꯨꯡꯅ ꯏꯆꯟꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯇꯧꯔꯤꯕꯗꯣ ꯃꯕꯨꯡ ꯑꯩꯅ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯪꯀꯜ ꯈꯪꯉꯨ꯫ ꯏꯆꯟꯗꯨꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ తాꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯛꯂꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯍꯥꯟꯈꯩ ꯑꯩ ꯋꯥ ꯉꯥꯡꯗꯕꯅꯤ꯫ ꯋꯥ ꯉꯥꯡꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯦꯟꯖꯤꯜꯂꯛꯄꯅꯤꯅ ꯑꯩ ꯋꯥ ꯉꯥꯡꯂꯛꯄꯅꯤ꯫ ꯅꯆꯥ ꯋꯥꯔꯛꯄꯁꯨ ꯇꯝꯃꯨ꯫ ꯏꯃꯨꯡꯁꯤꯗꯁꯨ ꯆꯪꯉꯛꯇꯕꯅ ꯑꯪꯀꯜꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯈꯣꯏꯒ ꯅꯛꯁꯤꯟꯅꯔꯒ ꯃꯤꯃꯥꯡ ꯐꯝꯅꯕꯅꯤ꯫ ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯅꯈꯣꯏꯗꯤ ꯇꯣꯉꯥꯟꯅ ꯅꯊꯟꯇ ꯂꯩꯌꯨ꯫ ꯃꯅꯤꯕꯥꯕꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯉꯥꯡꯅꯕ ꯋꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯂꯥꯜꯂꯒꯅꯤ, ꯃꯈꯣꯏꯅ ꯃꯥꯏꯊꯤꯔꯒꯅꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯒ ꯑꯪꯀꯜꯅ ꯏꯃꯨꯡꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯏ꯫ ꯋꯥ ꯀꯟꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯪꯀꯜ ꯍꯣꯏꯒ ꯇꯤꯟꯅꯕ ꯅꯛꯁꯤꯟꯅꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯪꯀꯜꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ꯫ ꯃꯈꯥ ताना वा हाइनिंगाई लेते अई थमे। वहाइसिंदु हाइरमलगा फोन कखरे निंगथेम। हाइरमलिबा मयामदु ताबदा मनिबाबु मथा सारे। हैरे सिंगले हाइना तौजरिबदो अपंगबा ताहौरे। अइना महेले हाइना लैरुबा अहिनबा मलाक्लबदा ममाइनोन खतपा फाउ ngamdre। सेल खक्तना यादबा मतांगसु लै हाइबसे अचुम्बनी। थमोइदगी तसेंग तसेंगना थोक्खिबा नुंसीबदा सेलगी दरकार ओइरमद्रे। थमोइनबु यानिंगद्रदि पुंगनमक यानिंगदे। नुंगाइबगी मतमदो करम्बा मतमदनो हाइना खुद थेक्तुना ngaइजरखिबनी। मचाना मतिक चारबदा नुंगाइबदो लाक्ले हाइना हराउजखिबनी। नुमित्तुगी नुंगाइबा अदुगा ममोंग लाक्पगी नुंगाइबसिगा हापचिलगा पुंसीदा फंगजगे हाइना ngaइजरकपा निंगजरकपा नुंगाइबदो मपुंग फारबगुम खंजख्रे ऋषिगी इमुंगददी। चमना हिंगलकपा पुंसीनी चमना हिंगलिंग असिसो नापल याउदे मिनुंगसिना थल्लबा इमुंगनी। लेकाइना नुंसीना सोनबनी ऋषिगी मतौ तमजौ हाइबा वहाइसिना अहलसिंगना हौरकलिबा लेकाइगी आंगांगसिंगदा तोइना सिजिन्नबा वहाइ ओइरबनी। युमसु फजना साख्रे हाना नत्रे। युमगी अकोइबदो फजना सेमजिल्ले। पोल्ट्री फार्मदगी ऋषि हौदोरक्खिबनी। लेरी फार्मदो हजकसु इबोहल अमदी सखी सनाहनबी चंगदना सेनरी। हाना दौना यामना लोइबदोदि ओइद्रे। टेक टेक सुम मांगहनखिबा यारोइ हाइना तौरिबनी। हौजिक नोक्लिबा मिनोक ममोनसिगा मतम अमदा नोक्खिबा ममोन मिनोक्तुगदि यामना खेतनख्रे इमुंगसे। मतमदुददि अवाबा लोटसिनबदा अवाबदो खजिक्तंग कोक्खिनबा माइथोंगदा अवाबगी मम्मी तादनबा नोक्खिबनी। ngasiगी hojiki minok sidi nungai bana yomlaba minokni
ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ ꯂꯩꯅꯥꯒ ꯔꯤꯁꯤꯒꯁꯨ ꯋꯥꯔꯤ ꯇꯥꯟꯅꯩ ꯃꯄꯥꯝꯗ ꯍꯥꯏꯔꯨꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯂꯩꯅꯥꯁꯨ ꯐꯝꯂꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯇꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯃꯨꯡꯁꯤꯗꯗꯤ ꯃꯊꯥ ꯑꯃꯠꯇ ꯁꯥꯟꯅꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯇꯧꯔꯤ ꯏꯕꯣꯍꯜꯅ ꯆꯥꯎꯅ ꯍꯣꯡꯗꯣꯛꯁꯨ ꯉꯥꯏꯗꯅ ꯀꯔꯤꯕꯨ ꯇꯧꯖꯔꯨꯅꯤ ꯍꯥꯏꯒꯦ ꯍꯔꯤꯁꯀꯤ ꯕꯕꯥꯒ ꯋꯥ ꯇꯥꯟꯅꯒꯅꯤ ꯑꯊꯨꯕꯗ ꯏꯆꯥ ꯑꯅꯤꯒꯤ ꯃꯊꯧꯁꯦ ꯁꯣꯏꯗꯅ ꯉꯥꯝꯗꯅ ꯆꯥꯎꯅ ꯇꯧꯒꯗꯣꯏꯀꯣ ꯏꯆꯥꯁꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯔꯤꯛꯁꯟꯁꯨ ꯀꯥꯔꯟ ꯃꯄꯤꯅꯤ ꯃꯥꯅ ꯌꯥꯎꯗꯕ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯑꯔꯨꯕ ꯋꯥꯐꯝꯗꯨꯗꯁꯨ ꯌꯥꯎꯁꯜꯂꯛꯏ ꯑꯗꯨꯃꯛ ꯃꯥꯃꯥ ꯑꯩꯒꯤꯁꯨ ꯋꯥ ꯈꯔ ꯇꯥꯟꯅꯕꯤꯌꯨ ꯈꯟꯅꯕꯤꯌꯣꯕ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯦ ꯑꯩꯁꯨ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯍꯥꯏꯗꯅ ꯃꯤꯡ ꯆꯠꯂꯤꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯨ ꯊꯣꯏꯕꯤꯗꯣ ꯑꯝꯇ ꯕꯨꯛ ꯇꯧꯁꯟꯕꯤꯌꯨꯕ ꯃꯇꯥꯡ ꯆꯥꯗꯕ ꯋꯥꯗ ꯁꯅꯥꯍꯟꯕꯤ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯆꯩꯔꯛꯏ ꯅꯅꯥꯎ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯅꯪꯅꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯈꯨꯠ ꯁꯥ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯏꯃꯥ ꯁꯨꯛꯇ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯃꯃꯥꯅ ꯆꯩꯔꯛꯄꯗ ꯔꯤꯛꯁꯟ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯂꯩꯅꯥꯗꯤ ꯅꯣꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯏꯕꯣꯍꯜꯁꯨ ꯅꯣꯛꯂꯒ ꯅꯨꯄꯤ ꯊꯤꯔꯒ ꯅꯪꯗꯤ ꯀꯩꯗꯧꯔꯒ ꯅꯨꯄꯤ ꯊꯥꯛꯇꯣꯏꯕ ꯅꯌꯥꯝꯕꯗꯤ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯅꯕꯨ ꯉꯝꯂꯅꯤ ꯍꯥꯏꯗꯅ ꯅꯇꯩꯃꯁꯤ ꯄꯨꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯨ ꯌꯦꯟ ꯂꯣꯏꯔꯒ ꯁꯦꯜ ꯃꯌꯥꯝ ꯇꯥꯜꯂꯤꯗꯨꯗꯤ ꯃꯥꯏ ꯐꯥꯝꯁꯨ ꯑꯩꯅ ꯂꯧꯔꯅꯤ ꯑꯩꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯅꯤ ꯑꯗꯩ ꯑꯩꯁꯨ ꯑꯅꯩꯕ ꯅꯤꯄꯥ ꯑꯃ ꯑꯣꯏ ꯌꯥꯔꯅꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦ ꯑꯩ ꯁꯈꯤꯅ ꯅꯅꯥꯎ ꯆꯠꯂꯣ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕꯁꯤꯗꯅꯦ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯉꯥꯡꯂꯅꯨ ꯑꯩ ꯇꯨꯝꯕ ꯂꯥꯏꯔꯤ ꯏꯇꯩꯃ ꯃꯆꯥꯁꯦ ꯑꯝꯇ ꯇꯨꯝꯃꯨꯔꯣ ꯍꯥꯏꯌꯣ ꯇꯥꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯖꯅꯕ ꯑꯍꯜꯅꯦꯅ ꯕꯥꯞ ꯌꯥꯝ ꯇꯥꯗꯦ ꯅꯣꯏꯁꯨ ꯅꯣꯏ ꯋꯥꯔꯤ ꯁꯥꯐꯝ ꯊꯣꯛꯄ ꯁꯥꯟꯅꯧ ꯏꯇꯩꯃ ꯃꯆꯥꯁꯦ ꯌꯥꯎꯍꯟꯒꯅꯣꯕ ꯋꯥꯔꯝꯃꯅꯤꯌꯦ ꯆꯦꯜꯂꯛꯄꯒꯤ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄꯗ ꯔꯤꯛꯁꯟꯗꯤ ꯃꯥꯒꯤ ꯃꯆꯤꯟꯗ ꯑꯄꯟꯕ ꯑꯝꯇ ꯂꯩꯇꯕꯅꯤ ꯂꯩꯅꯥ ꯅꯧꯅ ꯂꯥꯛꯄꯒ ꯑꯣꯏꯔꯦ ꯐꯛꯏꯗ ꯏꯀꯥꯏꯖꯩ ꯁꯅꯥꯍꯟꯕꯤ ꯈꯣꯟꯀꯠꯂꯞꯅ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯁꯤꯒꯦ ꯏꯕꯣꯍꯜꯅ ꯈꯧꯗꯦꯝꯂꯛꯏ ꯔꯤꯛꯁꯟ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯍꯜꯅ ꯕꯥꯞ ꯇꯥꯗ꯭ꯔꯗꯤ ꯑꯉꯥꯡꯅ ꯋꯥ ꯉꯥꯡꯂꯛ ꯇꯥꯕ ꯉꯥꯡꯂꯁꯨ ꯁꯥꯎꯏꯅꯦ ꯁꯅꯥꯍꯟꯕꯤ ꯂꯩꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯏꯕꯦꯝꯃ ꯅꯅꯥꯎꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯋꯥꯔꯝꯂꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯏꯃꯥ ꯍꯣꯏꯅꯅꯦ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯤ ꯆꯪꯉꯨ ꯏꯕꯣꯍꯜꯅꯁꯨ ꯆꯪꯉꯨ ꯃꯥꯃ ꯍꯣꯏꯁꯨ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡꯒꯤ ꯊꯕꯛ ꯍꯌꯦꯡ ꯇꯧꯁꯤ ꯂꯩꯅꯥ ꯆꯪꯉꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯆꯪꯕꯁꯨ ꯏꯀꯥꯏꯗꯨꯅ ꯂꯩ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯔꯤꯛꯁꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏꯅꯤ ꯍꯌꯦꯡ ꯃꯧ ꯑꯅꯧꯕꯤꯅ ꯌꯥꯍꯧ ꯊꯦꯡꯂꯗꯤ ꯂꯩꯀꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯈꯤꯅꯦꯕ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯧ ꯉꯔꯥꯡ ꯂꯥꯛꯄꯗꯣ ꯄꯨꯡ 9 ꯇꯥꯔꯛꯄ ꯍꯧꯒꯠꯇꯦꯅ ꯍꯥꯏꯅꯈꯤꯅꯦꯕ ꯑꯗꯨꯅ ꯆꯪꯉꯨ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯆꯪꯍꯧꯔꯣꯕ ꯏꯇꯩꯃ ꯇꯥꯇꯣꯟꯅꯤ ꯉꯁꯥꯏ ꯇꯨꯝꯃꯝꯃꯅꯤ ꯉꯟ ꯇꯨꯝꯕꯅꯦ माꯗꯤ ꯔꯤꯛꯁꯟꯒꯤ ꯋꯥꯗ ꯑꯍꯜ ꯑꯍꯨꯝꯗꯣ ꯆꯞ ꯃꯥꯟꯅꯅ ꯀꯧꯔꯛꯏ ꯅꯅꯥꯎ ꯏꯕꯣꯍꯜꯅ ꯏꯍꯦ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯔꯤꯛꯁꯟꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯈ꯭ꯔꯕ ꯂꯩꯀꯥꯏꯅꯤ ꯃꯥꯃ ꯑꯩꯅ ꯁꯣꯏꯗꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯍꯥꯞꯄ ꯆꯪꯕꯗ ꯌꯦꯅꯥꯎ ꯑꯃ ꯎꯗꯗꯅ ꯅꯠꯁꯤꯜꯂꯨꯕꯩ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯕꯒꯤ ꯌꯦꯟ ꯈꯔ ꯂꯣꯏꯖꯕꯁꯦ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯍꯥꯠꯂꯦꯅ ꯁꯟꯗꯣꯛꯄꯤꯕꯗꯣ ꯊꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯂꯩꯕꯨꯡ ꯐꯝꯕꯗ ꯃꯀꯣꯛꯇ ꯎꯆꯦꯛ ꯃꯀꯣꯜ ꯁꯥꯖꯤꯜꯂ ꯐꯥꯎ ꯀꯩꯁꯨ ꯈꯪꯗꯕ ꯃꯧ ꯌꯥꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃ ꯆꯪꯉꯨꯁꯦ ꯑꯁꯤꯅ ꯉꯥꯡꯕ ꯇꯥꯔꯒ ꯂꯩꯔꯗꯤꯅꯦ ꯑꯍꯤꯡꯁꯤꯃ ꯉꯥꯡꯂꯁꯨ ꯂꯣꯏꯔꯔꯣꯏ ꯅꯨꯄꯤ ꯂꯥꯏꯃ ꯍꯦꯟꯕꯅꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯀꯣꯛꯅꯤ ꯃꯥꯅ ꯑꯣꯏꯗꯧꯔꯤꯕꯁꯦ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ ꯂꯩꯅꯥ ꯔꯤꯛꯁꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯥꯁꯨ ꯁꯅꯥꯍꯟꯕꯤꯅ ꯁꯈꯤꯌꯦ ꯏꯃꯧꯁꯦ ꯅꯨꯡꯁꯤꯅꯦꯍꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯖꯥꯠꯂ ꯏꯃꯧ ꯍꯥꯏꯕꯁꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯡꯁꯤꯕ ꯄꯣꯛꯈ꯭ꯔꯕꯅꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯏꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯃꯧꯁꯤꯅꯁꯨꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯒꯤ ꯏꯃꯥ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯉꯁꯤꯗꯤ ꯃꯅꯦꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯇꯣꯟꯁꯦ ꯅꯨꯄꯤ ꯊꯤꯕ ꯍꯩꯈ꯭ꯔꯦ ꯅꯨꯡꯁꯤ ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦꯍꯦ ꯔꯤꯛꯁꯟ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯛꯏ ꯍꯦꯔꯥ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯗ꯭ꯔꯦ ꯁꯤꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯔꯛꯇꯧꯔꯦꯕꯣ ꯏꯃꯧ ꯑꯍꯜꯅ ꯍꯦꯜꯂꯤ ꯇꯧꯈ꯭ꯔꯗꯤ ꯏꯇꯨꯗꯤ ꯂꯣꯏꯔꯦꯅꯦ ꯑꯗꯨꯝ ꯏꯕꯣꯍꯜꯅ ꯁꯤ ꯅꯅꯥꯎ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯦ ꯁꯅꯥꯍꯟꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤꯅꯦ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯕꯁꯤꯕꯨ ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯨꯝꯗꯅ ꯂꯩꯔꯤ ꯃꯃꯥꯏꯗꯨꯝ ꯏꯀꯥꯏꯗꯦ ꯍꯥꯏꯅ ꯃꯃꯥꯗꯤ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯃꯥꯃꯥ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯅꯤꯡꯗꯦꯕ ꯂꯩꯀꯥꯏꯗ ꯉꯥꯎꯖꯕ ꯈꯨꯏꯃꯨꯅꯤ
ꯂꯩꯀꯥꯏ ꯅꯨꯄꯤꯗ ꯑꯁꯨꯛ ꯐꯖꯕ ꯂꯩꯔꯒꯕꯨ ꯀꯩꯗꯧꯕꯩ ꯂꯝ ꯊꯥꯞꯄꯗꯩ ꯂꯧꯔꯨꯗꯣꯏꯅꯣ ꯂꯨꯍꯣꯡꯕꯗ ꯒꯥꯔꯤ ꯌꯥꯝ ꯆꯪꯂꯒ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯑꯩꯒꯤꯁꯤꯅ ꯐꯗꯣꯏꯅꯤ ꯈꯣꯡꯅ ꯉꯥꯛ ꯆꯠꯂꯨꯔꯒ ꯌꯥꯔꯦ ꯌꯥꯝ ꯀꯥꯟꯅꯗ꯭ꯔꯣ ꯑꯩꯒꯤꯁꯤꯅ ꯁꯈꯤꯅ ꯅꯅꯥꯎ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯑꯩꯗꯤ ꯐꯥꯒꯤꯔ ꯍꯥꯏꯕꯣ ꯔꯤꯛꯁꯟ ꯃꯌꯥ ꯍꯤꯒꯠꯂꯒ ꯅꯤꯅꯦ ꯀꯨꯏꯔꯦꯅꯦ ꯏꯕꯥꯅꯤꯅꯦ ꯊꯥꯏꯅ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯕꯗꯩ ꯂꯨꯝꯕ ꯍꯧꯔꯁꯤꯕꯨ ꯇꯥꯇꯣꯟꯒꯤ ꯏꯇꯩꯃ ꯃꯆꯥꯒ ꯉꯥꯏꯅꯔꯛꯈꯤꯕ ꯆꯍꯤꯗꯒꯤ ꯑꯩ ꯅꯨꯡꯁꯤꯅꯔꯛꯄꯩ ꯆꯍꯤꯁꯤꯅ ꯕꯥꯔꯤꯗꯤ ꯍꯦꯟꯗꯣꯏꯅꯤꯗ ꯅꯪ ꯇꯥꯇꯣꯟ ꯍꯣꯡꯕ ꯂꯣꯏꯕꯒ ꯄꯨꯁꯤꯜꯂꯛꯑꯣꯗꯅ ꯑꯗꯨꯗꯤ ꯑꯥꯏ ꯑꯁꯦꯡꯕꯩꯔꯣ ꯃꯥꯃ ꯁꯈꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯔꯤꯅꯣꯗ ꯐꯥꯒꯤ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯔꯤꯛꯁꯟ ꯍꯦꯟꯖꯤꯜꯂꯛꯄꯗ ꯏꯕꯣꯍꯜ ꯁꯥꯎꯔꯛꯂꯤ ꯅꯅꯥꯎ ꯆꯩ ꯌꯥꯝ ꯅꯤꯒꯅꯨꯍꯦ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯁꯤ ꯃꯥꯃ ꯈꯗꯥꯡꯁꯦ ꯋꯥꯏ ꯇꯨꯝꯃꯨꯔꯒꯦꯀꯣ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕꯅꯤꯅ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯕ ꯕꯤꯠ ꯂꯩꯇꯦ ꯆꯤꯊꯤ ꯏꯔꯨꯈꯤꯒꯦ ꯍꯌꯦꯡ ꯕꯣꯔꯥ ꯆꯥꯐꯝꯗ ꯄꯤꯅꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯔꯤꯛꯁꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯍꯩ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯄꯣꯊꯥꯅꯕ ꯆꯪꯅꯈ꯭ꯔꯦ ꯂꯣꯏꯅ ꯁꯣꯝꯗ ꯂꯩꯅꯥꯁꯨ ꯔꯤꯁꯤꯒꯤ ꯀꯥꯗ ꯆꯪꯉꯛꯂꯦ ꯊꯣꯡꯗꯨ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯍꯥꯡꯗꯨꯅ ꯔꯨꯝꯗ ꯃꯅꯤꯜ ꯑꯃ ꯐꯥꯎ ꯅꯥꯏꯗ ꯆꯪꯉꯛꯂꯦ ꯇꯞꯅ ꯑꯃꯨꯛ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯒ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯔꯤꯁꯤꯅ ꯃꯇꯨꯡꯗ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯂꯦꯞꯂ ꯂꯩꯔꯝꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯀꯣꯛꯇꯨ ꯌꯩꯁꯤꯜꯂꯤ ꯅꯨꯄꯤꯗꯣ ꯈꯪꯕ ꯇꯥꯕꯅꯤ इवांग हे वांखै नकनन मतुंगदा कैसु हाइदा लेक्लंबददी लोना थोपना चंगकपदा लक्नेगे मतागुम नुपादुसु लोना चंगसिलगा मनाक्ता लेपसिनबनी येशिनबगी मकोकतो मखुन्ना पाइसिलगा नालगा ऋषिदा ततु ततु येंगलगा ले हौरगली लक्नबा ऋषिगी केदौला इनुसिदा लैना ऋषिदा तिंगक तिंगक येंगी वहांगदुदा ऋषि अमुकसु मीगी कादा केदौबे चंगबिरइनो कनाना याबा पि तुमिना चंगैदुना कै हुरानगे हाइनो तौरकलिबा मओंगदुदा लैना खंसाव सावनिंगलकले लक्नरिनी ऋषिसु सकपम होंगलगा कयादा माना सावबा सारिबा मगुल लोइना खंगनरबा ngaktani ऋषिना मंगोंदा लक्नरिनी हाइबा खंगी अदबु लैनासु ओइनना सावरगा फेक लेथोकलगा थोंगदु लोक हांगलगा चटना भेक्ता तौwi लोक हांगनबा होटनरिबा मखुत्ता तुंगलोमदगी ऋषिना लैनासु यावना कोनसिलक्तुना फाइ अदुगा नोकमी लैनागी नाखोंग मयादा चिरोल तौरई फागी तौबनी पैथोक पैसिन तौबनो उरक्तबा चहीसे याम यामबा नुंसिबगी लक्नबनी थवैना सावरिरबा लैना खुमदे सावनिंगलिरा सावसिननरिरा पैथोकतुना पिसुम सुक्तोकलगा तुम लई ऋषि लैनाबु मंगोंदा ओनसिलहल्ली मागी ओइरबनी मागी मनाक्ता लेंगना थमलगदबनी ngasi haiba numitsidagi hina hanadagi so nungsibe hengatpagum tawre paigano laina rishibu illi sauna paina bawadi dadana ngang manatro rishi noki adumaktai nungsibana loire aigi nupi macha se kamai tawni side thamoi se lamhele boyamna pakte chathoada phamung thariba domda laina rishibu na thairamlaga changre यनाउना येनबिगी मतुंग इनबगुमना कोइन इनै नुपादुसु फमुंग मचीदा लैनादा फमलगा मागी बेगदगी फोन लौथोकलगा अल्बिनादा मेसेज थागे हाइना टाइप तौई मनाक नकनु फमलम ऋषिना लैनाना इरिबा वाहैसिंदो येंगनबा होनै अल्बिना नंग पाउसे तारब्रा पुकनिंगसु नुंगसि निंगबसु थोंगले खन्ना ऐ हराउबसु फावे अदो अल्बिना ngasi se nungaiba mikupla awaba mikupla wahai singdu ini ina laina mapi ira cheli mataudu rishina uraduna phone du loksinkhre message tu pau thaba na ngaudre lokiba na hali phone du mirai du na thamkraga rishi laina gi mamai macha da makut ani changna paiduna mangonda yenghalli nangbu wahange nangbu kafange haina dadagi nakta purakpanate पंथोंगी लंबी तिंखंगना थल्लबा लंबी सिदा चाइना मयाम खांगदुना चाइना दुना बिरांगली पलेट सिंथालगा असुक सांगबा चही से लेहलकलिबसे ngasiगी nangye yi panthung se yongnaba natro kappagi matam du hele nungaina legadabani nangbu yumgi mina dadagi nakta lekhra haini inthoktuna lakna thamlabaso mayamna nangbu inthoklabi haiba mingthol pirabaso
ꯗꯗꯥꯅꯗꯤ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯣꯏ, ꯂꯥꯞꯅ ꯂꯩꯍꯜꯂꯣꯏ. ꯅꯪ ꯈꯛꯇ ꯅꯨꯡꯁꯤ, ꯅꯪ ꯈꯛꯇ ꯄꯥꯝꯖꯩ, ꯅꯪ ꯈꯛꯇ ꯉꯥꯏꯔꯛꯄꯅꯤ. ꯗꯗꯥ, ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯃꯟꯈ꯭ꯔꯦ. ꯑꯩꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯍꯜꯂꯅꯨ. ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯈꯤꯗꯦ. ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯛꯅꯤ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤꯗ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯁꯨ. ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ. ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯨꯝ, ꯀꯅꯥꯅꯁꯨ ꯃꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯤꯀꯨꯞ ꯑꯃ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ. ꯕꯦꯝ. ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ? ꯀꯩ? ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯒꯗꯧꯕ. ꯂꯩꯅꯥ ꯇꯨꯃꯤꯟ ꯅꯣꯛꯏ, ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯇꯦ. ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦꯅ. ꯂꯩꯅꯥꯁꯨ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ. ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯅꯣ? ꯔꯤꯁꯤ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯂꯩꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯃꯥꯒꯤ ꯂꯥꯏꯕꯛꯇꯨꯅ ꯗꯛ ꯊꯦꯡꯖꯤꯜꯂꯒ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯄ ꯍꯦꯟꯃꯟꯕꯒꯤ ꯊꯦꯡꯖꯤꯟꯅꯕ ꯃꯈꯩ ꯂꯩꯗꯨꯅ ꯍꯥꯏꯔꯛꯏ. ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗ꯭ꯔꯤꯔꯥ? ꯂꯩꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯗꯨꯗ ꯂꯦꯞꯈ꯭ꯔꯦ. ꯃꯈꯥ ꯇꯥꯔꯛꯅꯕ ꯆꯤꯝꯕꯥꯜꯗꯣ ꯂꯝꯍꯦꯟꯕ ꯔꯤꯁꯤꯅ ꯊꯤꯡꯈ꯭ꯔꯦ. ꯋꯥ ꯉꯥꯡꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ. ꯆꯤꯝꯕꯥꯜꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯅ ꯂꯦꯞꯂꯤꯕꯗꯣ ꯈꯪꯂꯦ. ꯊꯃꯣꯏꯗ ꯇꯥꯕ ꯃꯃꯤꯗꯣ ꯎꯔꯦ ꯃꯤꯠꯁꯤꯅ. ꯇꯁꯦꯡ ꯇꯁꯦꯡ ꯇꯔꯨ ꯇꯔꯨꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ. ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯇꯥꯒꯨꯝ. ꯄꯤꯒꯦ ꯅꯨꯡꯁꯤꯕ ꯄꯨꯝꯕꯁꯨ ꯅꯐꯝꯗ ꯅꯪ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ ꯊꯝꯖꯕꯅꯤ. ꯊꯃꯣꯏ ꯆꯦꯠꯄ ꯃꯤꯁꯛ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯗꯁꯨ ꯌꯦꯜꯂꯨꯗ꯭ꯔꯦ. ꯅꯨꯡꯁꯤꯕꯁꯨ ꯉꯝꯈꯤꯗꯦ ꯅꯪ ꯅꯠꯇꯅ, ꯅꯪ ꯈꯛꯇꯒꯤ ꯇꯝꯂꯝꯂꯕ ꯊꯃꯣꯏꯁꯤꯅ.